Ngasi numit yungba matung pung ama makai khara helakpa duwaida Imphal East District ke Sagolmang Police Station konba ising thanbigi nongchup chingthap lomda leiba mitegi senglaba laifam len Kongba Maru ki Shanglen Amadi Khuvam Animak Kuki Militant Shing na Mei Tharamle Mei kanba changluba kunja singda Kuki lalhoba singna nomai kapsinduna landarakre hairi Presna fangba pawmagi matung ina ising thanbi mitei khuldagi kilometer animak hairom nongchup chinglomda changsilaga chingthakta leiba Kongba Maru laifam len mapada khanghaudana maikhu wangna karakpa ubadagi ising thanbi khulgi kunja sing amadi village protection volunteer sing mafam aduda changsinki Kongba Maru laifam len yoramdaida mafam aduda hanadagi lumduna leiramba Assam Rifles ki uniform ga manaba fizo setpa khulai achoba paiba Kuki lalhoba singna ising thanbigi kunja sing tamna nomai round kya caption bahoraki maduda mai kanba changluba kunja singsu thawai hingnaba chenthoknaraki Thodok aduga ikan kanadana Imphal East District Police Commando amadi Gorkha Regiment ki personnel sing changsilaktuna mafam adu koisinduna thambadagi makha tana thokaningdaba thodokti thokide haina pasna makhatari Akoigi motadi simaina amaborso kodi shanti pame ko kodi kanada su kana tokti laigi thoban toroga laigi sepa toro lejabani aduna nangai lai atai da sokura nuata dana lairambato ngasi di akoigi da isada mukthore hadi thajadaba mafam haitare ne ko akoi riso tawroina khanba mafam ne ba sigi jaga se adabu ngasi ikang khangawdana smai thokuse yamna din noaite lebaki oina mangjaba poni ko adegi akoi isagi oina laifamjida lejaba moina akoi thamai songna noai jate